Hello, I giving baboy na may rakpam. Nahanam pamas the Esorgi wapau tana bagida maglak piba ang sige magkatagachari. Agi prathna di nahak na takdi ba wapau ang sige mapalna Esorgi hinanung siba amasung mahaki mi aduga mahaki singlup hinanung siba sini. Diba hak na nahaki na pamda nolukchoning ba dudi nahak na takdi ba wapau asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapau sige mapalna. Naging lupa hinanung siba, naging luching mo singbu hinanung siba, adu quite maru oina. Esorgi matik mangalig na hingbagi punsi da chakot pa adu eki prathana ni. Ibang umaki wapaw taminas. Ephesians chapter 4, verse 17 to 24. Ephesians pandu Mary pada tara tegina kun gamari pau hangdopi. Na okay pamina badi pada kun gamari pau pamina kani adu bunga sige ni mesedi verse 17 tegina 19 pau da koi ngisi emphasis ogani. Verse 17. Mary maduna aina masi hairi amasung ibungo da sakhi piri. Madudi atopa jat singna makoigi aremba wakalgi matung ina jatpagumna nakoina amuk jatkanu. Makoigi pukning adu mamsilaktuna makoigi thamoi kanba amasung makoina khangdaba maramna isorna piba hingba adudagi tonganhalle. Makoigi khangba ngamba adu mangkhiduna apenba leitana sengdaba thabak pumnamak makoina taunaba ludaba lamchatta makoi masabu pisilame. Adubu nakoina Kristu mato asumna khanglakpa natte. Nakona tasingna mahaki maramda asumna taramlabadi amasung Jisuna achumba leibagumna nakhoibu tambiramlabadi. Nakoina hana chalamba lichatki marida lonam chawba apamasing aduna manghalliba ariba mi adu thado. Aduga nakhoigi pukninggi thawai adu nauhallu. Aduga dharma chenbada amasung achumba asengbada Esorgi maongda semkhraba anauba mi adu nakhoina sellu. Tara tegina tara mapan. Marmadun aina masi hairi. Amasung ibungo da sakhi piri. Madudi atopa jat singna makoigi aremba wakalgi matung inna chatpagumna nakoina amuk chatkana. Makoigi pukning adu mamsilaktuna makoigi thamoi kanba amasung makoina khangdaba maramna isorna piba hingba adudagi tonganhalle. Makoi khangba ngamba du mangkhiduna apenba leitana sengdaba thabak pumnamak makoina taunaba ludaba lamchatta makoi masabu pisilani. Prados. Sarili biko Esor nahaki wahide khoi lakjani. Pruakoibu mateng pangbiu nahaki wahi se khangna with the magnaki mathaklonggi bagyan losing the could be nevi. Prabhu Sorna haki wahi sigi mapal. Prabhu Ari Batazi in haki na pam the dum nizabagum nangasisuna and hang nizari. I could have kang the Budukangan be. I could have Uda Buduan be. I could have Oi Druba do Oyan be. Look, I could be pop sing masak sing and be. I do I could pop the can be. Couldn't must sing a sing upon. I could not get a name of a palm to knock you. Why is in a kubu? Semdopia. Nangamati Maldim. This is Christian ministry. Amen. Haptani Matung de Koi Fisagin in a Basidang Asin, the Koy Mukhaminarapani. Now I could Nasin no lakwa, it's now singing from the day. I could sing up Kiona, Hosika Secret Fisangi like the Nanary. October 2021 again in Arapani. How's your power Nanary? Karamana Lagutino Kangde and the boo, Lord Ribo Nanagani. Now I quite Hajuna chapter 4 gi verse 16 power Sunday and Yimang Kunenabuloi crime. Aduga haiba tongan ba maong da maru oina chapter 4 gi verse 1 dagi pona
chapter 1 dagina 3 phangbuda mahana thajabasingda tambikraba doctrinesing tambibasing adu karam haina punsida thajaba amoni hingani haibuda mahang tambiba hore aduna khoi ningsing se chapter 4 ki verse 1 marmaduna ibungo gidama phado oreba ina khoi nonjari madudi nakhoibu kaubiba makau adugi matik chana nakhoi chatbiso. This is the prologue. Chapter 1 dagina 3 phawba adu loira matuna chapter 1 dagina 3 phawba adu aikhoi kanano aikhoi kari oirami aikhoi kari phangwada matik charami asengba Esorgi adubu Christi gi pana aikhoi da kari utpire aikhoi kari phangi adu gi pana aikhoi Christ da kari oire Esor se aikhoi kana oire khuding mak sing aikhoi gi jesu thajingai mang da laima punsina asini jesu Christ thajaraba singi matung da leba punsina aduni khuding mak sing du loina mak tambireba takpireba matung da chapter 4 gi verse 1 ikre nakhoi bu kaubiba makau andugi matik chana nakhoi chatbi haibadi walk worthy to the calling that you have. What is the calling? I say calling se karino to be Christian thajaba amo oina Christian oiba asi Esorgi makau ni aduna pona simply Christian oiba targadi Christian oina chatlo. Aduna hairibasi mana chapter 4 gi verse 1 dagina chapter 6 ki loiba phawbada tongan ba Esorgi wahai gi achumba sing adubu apply torokpani adubu kain haiba targadi hangna so hajakre chapter 4 gi verse 1 ase asigi thugairapni karam haina chatkaduna as a Christian go aikhoi gi kaubiba makau adugi matik chana chatpa haibase karam haina chatkadino haibadagi pakhum sing in chapter 4 gi verse 2 dagina chapter 6 phawbada pona adum tongan makai thugarakadose hiram ama khakna nate aduna si mo khoning sing mina badai khogi damakti yamna mateng ogani madudi karino Christian oiba haibase nongmaijing numit ki aduga yumsakase numit ki khak nate ko Christian oiba haibase numit taretni pung kunmari chahi chupa sidri phawa. Let's be clear again. Christian oiba haibase pung kunmari numit taretni tha apumba chahi chupa sidri phawa. Karam jagada thawai rom dasu hakchang rom dasu thabak tawbadasu aduga office kabadasu satra oibadasu marup sing tinabadasu taibangpan gi mi single loina badasu imung manung loina badasu isa ithanda laibadasu everywhere every nook and corner of our life ai khoi isa na laiba mafam khuding mak loina ba mi khuding mak sing aduda Christian oigadabune. That's that. Aduna polna matang haira kraba tambir kraba khudimok sing aduna asim amadi yamna clear oi asimadi yamna mayek sing ai khoida nongmaijing gi Christian leite yumsa kaisa gi Christian leite. Either you are Christian for all of life, for all of God ko nangi punsi apumba manung amusuk mapal numit pumba duma Christian oiba ama sidi phawa or nang Christian ataba atop Esor ning the mi sing kumhai rau lai adu dasu dum yawa Christmas lai adu mi yawa adagi di tongan ba Esor ning the bagi hiram sing lakma matam da Esor ning the marup sing tinare moi ga chap du mana khiba adagi di khara masana masabu Christian haina kaujuba adu Esorgi wahai kaya lumna lodaba aduga karamba punsi mai hingi phaiba phawba khandaba mi sing loiner sama ga dum chap du mana ba hairiba du Christian oiba targadi madu oipham thokte. That is what it is. Aduna chatpa haina hairiba mafamsida. Now aduna hairiba khudimok sing do khoina makha ta na khoi yengminarakre aduga mamang na khoina ne keep the last time verse 16 phawba duda ibung ma gi singu semgat pagi matang na verse 16 de karam hana lotion ki chapter 4 verse 16 mongon hakchang haibdi Christ da hakchang gi saruk pumnak chap chana samse nei amasung hakchang gi saruk amam na magi mathau tawduna tingsamna hakchang gi saruk pumnak pu punna phajili masina hakchang asi nungsibada semgat na ba hakchang asi chakot halena karma matam da singum jahokani aduna ekhona mamang gi na minne ki karma matam da singum jahokani sim aduna laikhraba thajakraba khuding mang Esor ma khoiba kobi kraba jaga khuding mak sing aduda thajaba yana thogal torba matam aduda
Singlup chakot pa haiba se pastor khaktangi daita nate pastor gi daita di tambiba takpiba amasung Esorgi wahai asigi mapana sengot piba sagat piba adu singlup semgat pa hain haiba lakpa sidadi member khudingmak deacon khaktang nate elders khaktang nate missionary khaktangi daita nate evangelist khaktangi daita nate adu thajabani haina laikraba singlup ta ai member amana laikraba khudingmak sing adugi daita ni singlup semgat pa singlup chakwaranba aduga haiba khudingmak sing aduna makoida pine bikraba daita khudingmak sing thajabiyana tawbagi pala kai dogani hakchang adu semgat kani aduga hakchang adu chakot kani ko aduna takpadi karino church manungda phangi upul de thokpa dusu aduna su harauna complaint on the thokpa why is better su adugumna chamana thokpa aduga tongan isai ching baduna su aduga drum pipe baduna su aduga isai sak baduna su adu oiba tagadi karigumba hakchang adu da pine bikraba hakchang ker amam adu da pine bikraba khudingmak sing adugi mapana hakchang chakot ka do bodu oiba tagadi adu ni mana verse 17 da harok dise maram maduna ko maram maduna aine masi hairi ibungo da saki piri adu ngasigi mafam verse 17 ning verse 19 powers da ko khangmina be about the world do this na ko si khangmina krem sinu kram kan chahokani like hakchang khudingmak sing aduna magi to thok thabak sing adu thajaba yana harauna pen baglona Esorgi phangma khudona heba khang baglona tawbagi mpa ko adu hai ma chakot pa adu karam haina ubu phangani khudimak sing adu gi mapa matana nei mine adu so verse 17 to 19 one big thing ko adu desine Asengba thajaba amana taibangpaldagi tonganna hingbagi mapalna Esorgi habil a true believer obeys God by being different from the world. Although the Hosiki Matam, the Tongan Singlup sing, the Tongan Christian sing, the Sana Wars in Taramsu. Kramana. Singum Sakon with the Kari Tobani? Ah, Kanato say. Charity Tavokers Hembers. Hospital Linkatsi. Samasi Himena Samas Krayana Yana Batos. Adu Batagadi. Missing a question, a pabo in urani, a do target, missing lani, a do target, church me missing Yankulani, a do target equi, Jacopa the urani. Higher Bukudimak sing at the taibangpaldagi matu in the strategy. Adu Paul, no Silum was its offer and a beginning of Kamana strategy, verse 17, Negi Pirakumat and the Karamba strategy man of people again. Taibangpaldagi mana never natana, Taibangpaldagi tonganna strategy. Still now sing. Haiba wahai sing je khuna ne minra kumat da khodu su hena make sing ani madu ken haiba oiba targadi singlup amana Esorgi singlup amana chakhat pa haiba asi taibangpanba ga chap mana bagi mapalna natte du taibangpandi tongan bagi mapalna aduga Christian amamna Esorgi sakhi taibangpan oigado base taibangpan da laikraba Esorbu khangriba mabu thajriba mi sing maru pangsi nungi mi sing aduga manana punsi hingbagi mapana nate adubu makhoina hingliba punsi adugagi top pa maong tongana hingba punsi aduga mapana aduga hairiba adune ko verse 17 and 19 pawos mayak sing ubo phangado base karigum if we want to impact the world we have to live differently. Karigum aikoi bida riba tabang palm aikoi bida riba sama samasung maru mapang khudingmak sing asida aikoi asina aphaba sakhi ama ogi haina haiba oiba targadi aikoi makoine hingliba Esor ningdabagi punsi adugagi top ne hing mathau tai awda wagan that was last Sunday preaching previous Sunday persecution nangadra duda nangani now man the can haiba oiba targadi aikoina yamna toina tanaba why like just go with the flow. But here's a warning from the Word of God. If you go with the flow, you will not be a witnessing disciple. That's that. Ma'am, Imanabasing ta on har ko itakkim. Now,
The reason aduguma punsi mahing adu hingbagi mapalna Esorgi mati mga chawhanbadagi Esorgi mingena thihal le haina habase mafam asida Paul tambira kadu wisa ko makes in ubang aduna ayaklona ni verse 17 maram aduna aina masi hairi amasung ibungo da sakhi piri maludi karino atopa jat singna makhoi gi aremba wakal gi matungina chatpagumna nakhoi amung tikon very strong command, don't go, don't walk like them. Very strong command, very clean command, very clear command. Aduga Paul mafam asida hairiba command si karamana high verse 17 horpoduda ibungo da sakhi piri. Now asida hairi se Paul na Ephesagi singnu adu laikraba thajaba sing adu mahang hairiba se eh asisimadi phani hana kai nang noi asumana chatpiune chanbiduna please nate he is commanding with authority of Christ, don't walk like them moiga marna chatkanu. Now, if Ephesagi thajaba sing adu mahang hairi moiga marna chatkanu oh I go Ephesagi thajaba isil now sing this is the word of God for us. Aikogi nangam kariguma naha Christian oiba targadi kariguma naha jisu Christ bunang kanbiba pum chung prabhu na thazaraga thada basinge puli badu ngasigi misidi yarba naha oiba targadi asigi yakhang asu nangon dane adu aingon dasune na asigi why sidege Paul gi why de verse 17 lo shla nakhoi amuk chatkanu don't walk again amuk. What does this mean? Maramdi aikoi su matamamada taibangpaldagi lelame chalame charame tumlame wakan khalame leirame khudima sindne aduna kaino haibo batagadi Paul yana mayek sengi ko mafam asida maramdi aikoi se taibangpalda polakma aikoi pap da polakpa mi singne aikoi pap da charappa mi singne aikoi pap ki maram sing adu da punsi hinglamba mi sing ne adu mana thada sing adu hai se kaino adu hai na mona chakano now mafam verse 18 ma amukana phajana make sing la kana sigi majang da adu kare karam hai atopa jat sing now English di gentile hana haramani ESV pabichil now suna adu ki gentile adu not necessarily ethnic gentile nate adu mafam asida atopa jat sing hai na hai bisida Paul na thajaba sing if jagi thajaba sing du khangani du kaino hai bo batargadi Christian not missing Isor thajaba missing Jesus Christ ba kanima pum sing prabhu na lotion driba missing makhoi khudima sing den mafam asida atopa jat sing na Paul message na ribe adu na man hai bize kan hai batargadi makhoi gum ogena kari gi dama why kari dama hai batargadi makhoi gi aremba wakal gi matu na chale. They walk according to the futility of their mind. Arem wakal ne. Karam mamon kaino asigi arem wakal se. Now verse 18 namsunga hin as the make sing kani adu basi fa ude khoina khangbang ne arem wakal se kaino hai boy bata ga kanad ba wakal. Samsam. Yamna chambo wahida kanad wakal. Chuhi sabu nupana, chuhi yona, ina kunbagi asa sakat pagi, adugama wakho. Kadawe, chuhi sabu nupada makok te chuhi makok, chuhi duma thangla kana puroglam bi adum chat matam da adum chuhi se yolaba paisa phangaba paisa mayam laba adagi chuhi se ai chuhi gi business and chawtho ba adagi mi ma'am employee ni aba aduga adagi mayam chawkhalaba adagi ai se mayam chawraga da yum chaw chaw sarba gari apam pam le adagi ai nupi yam nungai ta ba adagi phajare dana makut khut bak pak lau tha makut na chuhi pai je kaw chuhi do bang lau tare lore chuhi se phukai kaino makoi arem wakal ji maramdi haiba wakal sing ase Esorgi mayokta Esorgi natabada Esorgi animgi wangmagi wakal ngaktane aduna taibang pamna karam hana chale makoi gi arembagi wakal se aikoi makatan yengmin adu ichil ina sing karigumba aikoi gi irakta taibang pamda leibani na taibang pambagumna khar sataba yade laikai samaj leibani laikai samaj ki yana bahana khan ba khoi martiya boiba tagadi asi kamane this is how they are walking. Aku bisa juga sih igi mapalna kan bi base taibangpaldagi kan bi bane taibangpalba gum oine banate asi ana clear ho je koi da taibangpalbagi oine bagi da mag nate adu taibangpalba gum oine basunate
Adu taibang panbadagi chathoknabagidamaktane. Kariguma nanga amasung aina Jesu Kristo bu kanbi mapu amasung Prabhu oina thajaba numit adudagi tawriba thabak kan haiba oiba targadi taibang panbadagi lakadaba taibang panbadu da khongsan horne ko. Asi ko gimnate. Maramdi aikoi se kanbi phangma mi amam oiba tar aikoi taibang pan bagi mi singi marak leiri pap sing leiri aikoi thamo aikoi samang ta pap leiri leitaba nate. Now verse 7 18 amasung 19 asida ulakadriba pap khudi mak sing ase thasdaba sing asida khaktang leiba adu christian okra khudi leitaba ama nate aikoi de leitaba aikoi gi marung dasu adum yawe. Adu harbi aikoi karigum matam khangnam sung khangna tawe adubu aikoi taibang pan ba asli kanbiraba amo oiba tar taibang pan ba se adum leiba adugum taibang pan ba se adum leiba maramna polna efesagi thadaba sing adu hojikna aikoi da harbi se kaino haiba oiba targadi checkselo. It's a warning. Kuselo. Maramdi nakoi taibang pan dagi kanbiraba ama oiba tardu sukaram haina nakoi punsi hingani habu checkselo. Maramdi adu head checkselo adu matamda we will walk like the world. Adu taibang pan ne chalakpa matamda di aikoi ne Esorgi mingi damakta Jesu Kristo gi saki oiba adu aikoi oiba ngamoi. Karigum aikoi gi maraktasu Esor masak khangda mising tinaba mising soidana yaramgani karigum nakoi de makoi se Jesu Kristo bu thajaraknabagi damakta moi na chatma humda haibadi ngawba langba phaiba katukaran tobudu adum yarga makoi church pro kana khanba oiba targa amtang try toring you will never do that. Adu tobu sungong ngamoi. Man aina haiba nate. Sorry why is haiba. Man ne kaino. Na toribadu. Arim wakal duda nak saru yasamane. Arim wakal khana khana makoi arim wakal du convenient bugi de mak na haki punsi duna sakhi oibagi mot makoi arim wakal du pisan. That is sin. That is sin. Aduga haiba arim wakal gi matungina chalama punsi se silna nangam sungai chalam dabanate. Ai chalam ya sida. Aduga haiba de efisa padam amma ani ahum da pol mais na haira ko imasing. Karama punsi duna koina chalam ekoi Esorgi yeknaba sing ma ekoi asawbagi macha sing ne pa amasung ael an siramba mi sing do aikoi ne Esorgi aning badu aikoi gi aning ba oidaba adu aikoi gi aning ba pam badu mang thaga chatpa adu aikoi gi aning ba pam badu thungnabagi damak honaramba adu thungnabagi damak ta mi sing na wagadra mi sing na nungaidra mi sing na thamoi kaidra adu amatta khandabida aigi pamaju phangmadi lore mi macha sirsu icha sirag lore mi mayam narsu ai nadrag lore mi warso ai wala adugi punsi adugi arembagi wakal dure nang musungai chalam se ko chalam dabrane adubu hairiba adudagi ai khoibu kanbi kristana again amugana mafam asida sigi warning pibasi mathoda haina khali mafam asida pol piriba warning se asi tawbagi mapalna Christian oirakani haibnate Christian oirabagi maramna asi tawba ngamgani haina haibane meaning taibang panbagumna chatlaroi as aigi imanabasing youth aduna ai youth aro aigi imanabasing nisasine aduna ai nisasina roi aigi imanabasing mafam marang khangdeba mafam singda pangkoi koi bachale ai chatlaroi adu asi tawba targadi ai se Christian orni adu haibanate adu sing tawbagi man Christian oigini haibalate adu mafam site pon hairibasne karigum naha Christian oiba targadi adu punsi du naha hengwa du har punsi du naha chiengane adu har punsi du amang chatkana gyan tarbasi se thajabagi matungda mahine adu mahi du matangni pon wari saribs mafam sida this is the clear command verse 17 amugana chatkan karambagumna atopa jat chingi missing at September. Grammar is a little bit judging missing. I get to walk on the Haji Krabadugum. Bible taibang pal hanek harakumatanda. Aphaba nungaiba aduga aikoi gi damak ta tangdu leitaba mafam amon song lutte. Looking verse 18. Come on, I'm now, children now saying, Harbasi. I couldn't have a challenge punching. I do. I could has been upon the canbeer. I do how Mokoid assume and settle lay. Come on.
Makoi pungning mamsilakuna sagi arem wakal khuding magsing da har khuding magsing loina mang yaun kraman makoi wakal do arem boina. Number 1 makoi pungning adu mamsilakuna makoi thamoi kanba amasung makoi na khangdaba maramna isorna piba hingba adudagi tongan hale asigi wahai tongan hale har wise ningsing mangamra. Chapter 2 verse 12 kari hai matam aduda haibadi Krista thazringai matam aduda ai kramai chalame nakoi Krista yauramde miri pak macha oduna Israeli le pak macha sing oramde nakoi wasak pagi walip nabasing adudagi mitop oirami asa leramde taibangpanda isor yaudna lerami ahine taibangpa kadai makoi makoi pungning mamsle karigidamak makoi pungning mamsle no marni makoi gi pungning da laiba aning ba apama khuding mak sing isor dagi oiba isor gi aning magi matung inba isor gi wai gi matung inba amad nate adu makoi thamoi gi tholok pasing adu akoina si khangmine miyoy be go thamoi pa musung ana siraba jisu christ bu thajadriba pap chen ba isor khangdiba mi magi thamoi dagi tholok ko khuding mak sing ase sengdaba chumdaba oidaba isor gi mak da ngakta oiba aduga papi amana tawpham thokpa pap khuding mak sing adu Jesus Christ na miyabagi thamoi gi madang da mark da anan tambiba du ai ko miyabagi thamoi sei kai thole tukat chaba karamba chauthokpa kalakpa khuding mak sing lona ma thokle khuding mak sing adu gi mapalna Esorgi aning ma do kaino khangdaba maramna kaino amambagi punsi da ngak laiba adu no kai dore pungning mamselle adu ga haiba mamsel laiba je amuk da pulab one at once boom mar pulab mam kiradina one by one step other go one step after another khongthang amamam gi matung de punsi amam noma pungza ang gi matung de adu mamsalak pone kar maina adu Esorgi mangal du inbagi mota ai gi aningba ai gi pamba ai gi harauba ai gi nungaiba ai haiba khuding mak sing aduna pura minmang sila kana chalakpa matam dadi Esorgi aning buduna kaino ai bu semi mapudu kana khuding mak sing adu amata khangdana makoi gi aning ba masung pama da chalakpa na maram orga kadore makoi gi pungning mamsale nongma gi aduna pungning nausi a thread is a pungning adu mamsala abina kadore makoi gi thamoi kansele asi da haim thamoi kan masi karamba no hai boy batari akoi unsa thabuk su matam unsa haigala ko unsa do koi uigo koi khang ko da adugi unsa adu de koi yetum thilasu na de chumra aduga hai badu koi angang ording da adu pin ga thilaga anda mayam asida thamma ga anda yamna pangal kan mini sanai da why because that is callous hai badu da chaina ma da power hai badu da kari hai gani sensitive amati yawda adugum kanselak pa mong adune now hai ba thamoi kan baje kaino pam se adum tawslak matam da phata bata baje adum tawslak matam da ha ma to matam thamoi bang chong mom kai hekta with all sensitivity me adu bu tamna adum pislak pa dagi de tamna adum kansele adu adu iroi loi ba de mai ham dong reason magoi puning mamme magoi thamoi kalle adu ga de goi khang de maram it's a threat amam ba pukning adu dagi akan ba thamoi thokani adu har ba akan ba thamoi aduna khang de ignorance adu ga si khang de ba si sil now sing achum ba su khang de ba Esorgi aning ba su khang de ba natte I couldn't hire to Romy with the Bama the Power of the Jamani. Carmine doing Esor lay head becoming Carmine, Prakiti Mapalna. Seminary could something as Mapalna. I think Esor lay because that with Bible Gimapalna. Say, for example, Could you Esor Kang the missing money, Bible power missing. Hire Bible sing the Bible, the Esor getting with the Kanamakoi Paladin power and the Kang Levani. I don't go to Makoi Punsi. I think Matu in the case of more him.
haiba khangdaba je sukhang khangdaba manate adubu achum adu khangba oiba targasu adugi mapana punji hingdaba karigidamakta maramdi kariguma bible gi matung in baduna hingakadu oiba targadi pendaba mayam lakadari aigi ningbadu thunga oiba mayam lakadari hakchang oiba apamba khuding mak singdu phangna oiba mayam lakadari adugi mapadana kadari je chumbo oiba targasu mayam gi mak lebene mayam gumna verse 18 and 19 na sida Paul ula kadari ba taibang panbagi mis na karam haina chatpagi haina haiba man mayek sina talak basigi mapana Christian amma oina aikoi na karam haina karigi damak ta punji je toan hingdor bina haido mayek yamna sengpham thoe maramdi karigumba nahak na Christian amma ne di haraga na ki sor khangdeba mi sing marup sing adu imung sing adu lairaga karigumba phawbada maram amma ekda phawbada makhoi nahak na leiba matamda macho mapak nai deba wari sing aduga tukuchaba wari sing sabba matam adu phawbada adum ikai hangwedaba am oiba targadi check your Christianity, examine your Christianity. Man adri mapam sida haribase taibang pamasina amamba pukning akan mathamoy aduga khangnaba khudingmak sing aduga makhoi chatle kai no makhoi no makhoi pukning namsali base kai no makhoi thamoy kalli base adu kai no makhoi na khangnaba gi punchimang ni hingli base isor amsung ma gi aningba amsung ma gi apamba aduga ma gi matik manga aduna kadar hai baduna kadar isor na piba hingba adagi tongale Isor Masmaki, Aning Masmaki, Apam Wakal Tandraba, Adu Wakal Taudraba, Adu the Chatraba, Adu High in the boy Targadi, Karamako can you hang and can view hungry. Karamako Loma Punchi Koronic Adu Koran, Zukusa Yan may singing, Lambi Adusu, I hing but Atumatu, I Panata, me Kana Ipagi from the Chatpa Pangloy. Alu lakaduba yengakaduba meat Christa tamakaduba meat aduna taibang pamba da hachang ya ningba pamba da aduga punsi oiba napal laibo oiba daga de karamana mako hingba du mako phangani karamana mako asengba punsi du chakani karamana mako ari mo wakhal natana artha laibo wakhal karamana mako khangani. That is how the world is working. Mato siguna taibang pamba chalibo machadase Mato asigumnani chilnausing naki isor khangdiba marup sing hingli bunsi ase mato asigumnani naki isor khangdiba naki imung manung chung mari mata na hingli bas adu oiba taragade Christian ore haiba nahang na taibang pan basigi malna chakhabi maram dokran Makoi pungning amamba makoi thamoy akanba aduga makoi khangdaba maramna Esorgi hingba adugi tongan Esorgi hingba adugi tongan ba oiba targadi kaino makoi hingba adugi kaino pap amasung ayol aranda sibagi punja aduga maru oina verse 19 na sida karam makhal karam mongi pap makoi masana masabu pisinjabage makoi gi khangba ngambadu mangkidana apenba leitaba sengdaba pumnamak makoi na taunaba ludaba lamchata makoi masabu pisilami now Hi, but in Matamdug, Ephesagi, Matamaduda, Ephesagi, Sahar, do the Chatnab Adugumaduni. Mamma can have over Matamadu, prostitution, Aduga, Tongan, not a blam Hazaki, the Magan, rampant over Matane, Yam, Chatnab Matane, Aduga, high, Badukari, the pen of Hakchangi. Apamba, Hakchangi, Karim, Mohammed Degari, a pen but late and a saying the Batabak Pumnamak, the Makoina Toba, Luda, Lums at the Mokoi Masabu Pisilam. This is how the world walks. Ado I been nang so ipun sisiler. Kaya kaya makoi hakchang pisili bise. Makoi punsi pisili bise kaya no. Apian mo na sing de batang. Ama kada nate, ani kada nate, pum naman. Karam mo. Maru in verse 19 is the man haribase sexual immorality. Nupana pigoiba natabla legit hasing. Nupana pigoiba nataba hariba kuding mosing tabak tagi wide or what tabak kuding magsing da. Aduga haribase nangamasugoina hojiki taipang panbas the Manipur the oibata uba pangdaban nate.
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯒꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯍꯤꯡꯂꯒ ꯂꯩꯔꯤꯕ ꯃꯤꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ. 이붕어 마하나 타이방pan ꯁꯦꯝꯕꯗꯒꯤ ꯍꯧꯅ ꯊꯝꯕꯤꯔꯝꯂꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯅꯤꯡꯊꯤꯖꯕ ꯂꯨꯍꯣꯡꯕꯒꯤ sanctity ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯒ ꯃꯥꯡꯍꯜꯂꯒ ꯆꯠꯍꯜꯂꯤꯕ ꯇꯥꯏꯕꯪꯄꯥꯟꯅꯤ. 누파 아무슨 누피 아니기 말 루홍부기 말고 레게도 누파 아무슨 누피기 오이바 머리 아두 루홍중이 마망다도 루홍을 미싱나서 어떠 미싱글로나 파묵 망톡도나 이sorgi 마역도 힝리바 대방 빠네. 이sorgi 마역에 루홍바신 누파 아무슨 누피 아니기 말도 오게 아두 대방 빠는 바스나 까리 담비리 뭐기 안닝 마파마다 누파 루홍어서 가야돼 누피 루홍어서 가야돼. 이sor은 대방 빠는 미오이 마칼 아니 각당 셈비 누파 아무슨 누피 아니 hꯧꯖꯤꯛ time ꯄꯥꯜꯁꯦ ꯑꯁꯤꯅꯗꯤ ꯀꯔꯤ ꯍꯥꯏ ꯅꯠꯇꯦ ꯃꯌꯥꯝ ꯂꯩ ꯅꯍꯥꯟ ꯑꯣꯏꯅꯤꯡꯕꯗꯣ ꯅꯍꯥꯟ define ꯇꯧꯖꯧ you can identify yourself as you want hꯧꯖꯤꯛ ꯃꯌꯥꯝ ꯊꯣꯛꯂꯦ ꯀꯔꯤ 누파 누피 누파 ꯇꯪꯈꯥꯏ 누피 ꯇꯪꯈꯥꯏ transgender bisexual lesbian gay LGBTQ plus AAAA more than 90 genders. Confusion. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯇꯝꯕꯤꯕ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯅꯠꯇꯕ ꯑꯣꯏꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯜꯅ ꯂꯦꯞꯇꯨꯅ ꯑꯆꯨꯝꯕ ꯑꯗꯨ ꯇꯝꯕꯤꯒꯗꯧꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯀꯧꯖꯈ꯭ꯔꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒ ꯁꯤꯡꯂꯨꯞꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤꯁꯤꯡꯅꯤꯅ we are very inclusive. 이거 양도분이 그냥 뭐지 이소는 뭐지 이소는 누시 yes 지수 그런 라키부터 파피 싱부 파트기 컨비네버기 때문에 아시 하이나 그 LGBTQ community 미싱 누시데브라 누시 아두 그게 누시부터 그럼 하는 뭐 거기 그러니 by telling them the truth preaching the gospel मखोने तौरबदो पाप ने खंगबगी पाप अदुग पाप अदुगी कन्वीनेबगी दम के लिसिंग अनि मांगदा ख्रिस्ट जिसु लाख्रे मा हिंख्रे सीख्रे फुमख्रे नुमि हुमनि सुबु नुमिते हिंख्रे अदुना नहा कन्बिबा ngame ख्रिस्टना नहा हजि कोरबा पाप की पुनसिदि कन्बिबा ngame हाइ बासी सिंगलुप अमोइना थाजबा अमोइना हाइबा फत्तबा थबक तौरबा मिसिंग असि ममांगदा हाइबिगदबा तन्बिगदबा अदु नंग अमसुंग आइनि अदु काइदोंग सनबदु नंग अमसुंग आइनि थौदांग नते ꯑꯗꯨꯒ ꯑꯄꯦꯟꯕ ꯂꯩꯇꯅ ꯁꯦꯡꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯅ ꯇꯧꯅꯕ ꯂꯨꯗꯕ ꯂꯝꯆꯠꯇ ꯃꯈꯣꯏ ꯃꯁꯥꯕꯨ ꯄꯤꯁꯤꯜꯂꯝꯃꯦ ꯅꯨꯄꯥꯅꯁꯨ ꯅꯨꯄꯥꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯨꯄꯤꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯑꯩꯁꯦ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤ ꯑꯣꯏꯔꯝꯗ ꯅꯍꯥꯁꯤꯡ luhongriba nahasingna luhong matai mena amada isorna pinibiba khudol adu makhoigi nungsiba adu proof tona khonaba matamda isorna yana bathabak sing to tawe aduga haiba singlup manungda masana masabu christian haina kaujaba mi sing tawba thabak sing amane sadly aduga karinguma ngasegi numita aikhoigi marak asida nasana sabu christian haina di kaujaba aduga relationship thamba matamda atopa nupi gata atopa nupa relationship thamba matamda isona luhong leba matai manao na pikraba bor adubu adugi wang ma sejneba mi sing nataba lamchat chatuna hojik phau masana christian hana kaujaba aduga haiba pa adum pisinba mi sing aikoi makti yaw boiba tagadi nakoi christian natte aduga nahasing ni marata kariguma nahasing oga mi am hekta kariguma akoge mag nahak nasana sabu christian ni handi kaujaraga kariguma naki wakhal aduda sengda wakhal aduga maru pornography de pisan na aduga sengba thabak sing tawraga adum nasana sabu christian handi kaujaba sing akoge marata ya oiba tagadi be careful, you are not Christian, you are on your way to hell. Chelo ai na nate this is what it says taibang pan to go thabak adu sini Isor khangdaba Jesus Christ dagi kandiyo pangdriba taibang panba asina chatliba licha chas adu asini aduga hairiba se maruena sexual immorality pap ki oiba sengdaba thabak nupi nupa gi oiba nattaba lichat aduga sengdaba pi thongdaba videos pi thongdaba pictures in pornography khuding mak sing du leibase kan haibo ta tari sil now saying that sin
is unquenchable. Hena pamagani, hen ojo oithup thirakani, hena phangingani. Haiba maong chatliba khudimung singis. Nếu buồn là cái nó bấm ra hai bữa nữa, tại băng pan mình chất liver sinh là sẽ mà tàu ở xây dựng này, ở đâu nó khôi đi, ở đâu cũng nó, ở mua gần nó chất cần, mà em đi, asigi punsi ist này khôi hình làm bật, asigi punsi mấy người sẽ nâng ngâm xuống hình làm bật. I hang na khoi testimony short has ring ai mamang testimony ta bagi mathau kai sut leite. You know your heart, right? You know your life. Karam hai na khoi karam ba maong da Esor has ring mang na karam ba maong na karam ba maong karam ba mai kai da pap tawai karam ba makhal gi pap sing tawai have na khoi na sana khangni. Khang da brane. You know it, right? Adu pun hai bisi keno adu matam amagi Krista yaudri ngai pun sida na koi chalame adu hojik na koi Krista yaure adu da amu khana chalaga nang hang da hai kre hai pam khudi musin ai ko ki thammo da lei bising ni now hai bising se so khang da mi sing na chat po oi ba ta so Christian sing ma chat ta ba lei ta ba natte adubu mis ngadi maming Christian kausan bagi mapalna adagi Christian family the kausan bagi mapalna aduga ministry missionary to bugi evangelism oi bagi dagi deacon elder oi bagi asigi pap singi tawdraba gumna khallaga hai mokoina phangliba Christian gi mingthol elder gi mingthol pastor gi mingthol deacon gi mingthol missionary evangelist gi mingthol worker gi mingthol seminary student gi mingthol intern gi mingthol khoi mo singena pap se tawdraba gumna lot laga leiba mayam lei adubu asi warning ni ibungo ma ki wache nanga musunga ingonda kari gumba Christian amane haraga harba singa se indulge tawraga repent tawdaba maong adum hingba adubu nasana sa de Christian ha adum kaujuba mi singa ko imarakte yawbo oiba targadi nakoi thajaba chang yeng adubu harba ju ningai na adum leiba oiba targadi amuka na nahang na chatliba lambi adu sarga nate norok ne. I mean, the scripture is very clear. Repent from your sin. Pawdoi puning mo. Maram di kari no. Ay khoi matamama da hai ba khoi matamama da chalam ni lam sa khuding mak sing da khoi khangnam sung khangna torom liba lam sa khuding mak sing da khoi pa ma sung ala singi matam da ni ay khoi na pa ma sung ala singi matam da pa o khoi kanjana ba pangkal laite kaning ba ki apa ma su laite adu ay khoi hai pa ba sa dum pisil lame adu praise the Lord Jesus Christ ngi pa la khoi kande ma bu thaj ba ki phal na thawai da siram ba du hingat halle adu nung gi thamoi pa la ma sodong gi thamoi pa le Esorgi pangal ay khoi le thawai Asengba ay khoi gi nung hingle thawai gi pangal do ai khoi thabak kar sure aduna haiba papsing as the pungning hongun Asengba pun chahot pai basi Christian amagi pun sida soil na upam thokba amane ai gi wangdi asana gi pun sida ubra snak pun sida ubra Asengba pun sida papli gi pungning honguna hingli ba pun sida na gi pun sira mokana si hai haduna Christian or bata pa masjid amada tawdiba pa masjid amada yawdaba pa masjid amada khanraba adu natte sinless perfection natte mafam sida hai base adubu continuous life of repentance Christian oinaba natana Christian oirabagi maramna nahasing relationship te level nahasing na koi gi wari kari matang ne wari sanai nakoi nahasing nakoi na tung lebi matam do nakoi phone kar mane sine internet kar mane ba text message kar matang sine thane examine now there's something called double meaning joke, right? Hi nama adu convey tang message nama nakoi no jing mari len no pa or me no pi is your relationship still holy before the Lord? Nakoi masayong na sanarbo worry is it holy? Asengba.
Nakoy thanariba message adu karam makali message thane. Karam makali photo thane. Nakoy tinariba marup mapang sing adu marakta karam makali wari nakoy sane. Karam ba maongi message sing WhatsApp nakoy forward tawne. No. Mama sa pon harp sa sine. Christian mo iba target. Haiba punsi adu nakoy hana phattaba sengdaba chumdaba gi punsi adu Christian odi na koy hingambe adu hojin nakoy khangle amamba leber missing nakoy adu mangal nakoy leire nakoy achumdu khangle achumdu khangle sirame hingi nungi thmai palam hesi sadongi thmai pale isor khanglam de isor khangi adu oiba target adu gi punsi adu nakoy amuk khane hinglagana ram de isor thawai nakoy mathak leire nakoy gi nung de Christian nakoy gi nung de yaur kemus adu gi yum palabna passing the yum palabna bising are you faithful to your wife and your husband nakoy wakhal da na ki nupi da gi natta ba to kana le anyone oibe celebrity wagera atopa nupi wagera magazine gi forefront front cover lakpa nupi wagera karmanu pa na koi wakale na ki nupa nattaba atopa nupa na ki wakal leiber examine your heart. That is what it is. Other than say ibung magi wan harvest. I don't know atopa lomdade. Tayo pasin sila si matokramayan. Makoy wakal makoy punging mamme makoy thamoy kalle adu makoy khangre they are ignorant. Esorgi hingbagi tonganna leirba maramna makoy punsi adu kare apenba leitaba sengdaba gi thabak pumnama he apenba leitaba sengdaba gi thabak pumnama adagade pisalle ludum sensuality adun chena nang thajaba han leikrabna ha amusung ha haiba jaga se nang amusung ai punsi changnings karam haina nang amusung aina nungthi mai khuding ma ki imung manung de naidom hingba matamda kana amat leiteba mafam da leiba matamda kana amat leiteba mafam da mobile phone pai matamda kana amat leiteba mafam da social media sing pai matamda karam na pai ri kari de yengli karam haina chatli examine maram di Esorgi yathangsi karino mafam maong aduna khoi chalami adubu hojikti amuk hanna chake alo chatana mo ipangal shona kota pibi cursing upon alo china naso kari mo khoi market Jesus Christ kan bi mapum chung prabhu na thaz jiba marb singa wo ba targade ai hak nga sige numi da hai khaba sing sina haki pun chumlombe lo hai ba pap sing na tum hengli mi ma surambe alo na kya sale Jesus Christ mahagna pap jenba ai gumba mo kan bi ngamba marana na ko bi kan bi ngamba na ki pap adagi mahagna pumsing sing na kokthok bi amsung kauthok bi ngamba na to godu bis na ki pap adagi pungning hongena Jesus Christ na ngai kan bi mapu amsung prabhu na thasba dani haiba pap sing asida taibangpaldagi mong sida ginna hapu hana kauthok chiri Christ sing pa lao Christ mahak thajabe nahak hingani aduga nahak na mangona lakpa matamda nahak na tawkraba pa sing mayam chawbe mayam yambe khajitang obe nahak kitchin na phawbada haidokpada ikaiba pa sing nahak torambe aduga Jesus Christ gi mapalna kokpi bangamdaba amsung sengdokpi bangamdaba pap kari amata leite adugum hangna sengdokpi raba matungde ma ki thawai na ki nungga legani ma ki pangal na ki nungga legani na anubu punsi phangani anubu thamoi phangani aduga Esorgi aningbu khangnaba loksing khaktak natana haiba loksing sing amsung akhangba galonena ma gi haiba inana bugina pangal sim hang pibigani lao Christian ado gari ma khogi mar na san sa Christian handi kauja ado haiba pap singa sida adum indulge or lay mi singa khogi mar ya boy bata ga khoi pungning hongbi chang bi pungning hongbi
Nahoi pap adu Christ na kopi mangame. Ngasi na koi matam. Isor pinabi pa chawa matam. Lao mongon. Nahoi pap sing adu ki matang da thaja basing gi mateng lo. Puning hona nang binamagta. Nahoi nang ngamdabas pap nahoi na give up to bangam pap sing khuding mag sing adu ki matang da thaja basing confess them. Isor da confess them. Mateng lo. Thamoi sing lebi mo mo gina. Maram de kari gum nahang tari ba pap adu gi matang na thamoi sing na adum leibo ba tar ga de. Adu Christian mo ba gi lam chat na de. Adu na Christian oi da gi maram na su du tar me. Ne thaja bisil na sing. Ai khoi ba sig ma tayong pan ba sti kan dikran. Kari gum ba ai khoi na amu ko na tayong pan de yeng boy ba tar ga de. Lord ki nu pining sing se. Ai khoi thum gi ma pai di on gi da be. Adu ai khoi gi punsi da Esorgi mati mga o gi du bo du gi. Ai khoi punsi la ma le. Nang mo ngai punsi kam hing ni ba ge. Phol na khoi bu ko bi ma ko bi taibang pan ba gi mato gum na chat na ba gi punsi sin nang mo ngai hing ni ba. Adu hai punsi du hing matam de hena mateng de ka lai bra. Prarthana na Esorgi mati sung thaja bisil na sing mateng lok. Maram di ibungo mahaki singlup asina karigum nangam zung thajaba amone khoi kerle kai khoi gi Esor khangri manung sing de khoi gi Esor khangri ba marum pang sing mar du singlup amoina Manipur da du kerle kai sida ibungo magi sakhi oining bo oiba tar ga de taibang pan bu kum ne hingdaba ai khoi mathau tai adu makau bini Esorgi adu hai makau bi sin nangam sung ai chatham thoi maram de khoi punsi ai khoi natte ai khoi punsi Jesu Christna leibi khar ma tane mahak ai khoi prabhu ne mahak khoi punsi gi ning thau ne ai khoi kok te gi na ton nung ngam sing pa khuding mak sing adu Christian leibi khar ne adu ga hai ba punsi se se na sing ai khoi nangam sing ai hing bang ngam ne ai khoi pangal te mus asi hing adu se Christ gi pangal na mahak thawa sing moi thabuk subi ba gi ma pa na adu ne khoi mangon dang nga je se mangon de gi mateng lo thara ba sing gi mateng lo se adu ga luching ba sing gi mateng lo se adu ai khoi asigi punsi karma punsi taibang pan baga manna ba nataba adu taibang pan ba gi tongan ba punsi se khoi hingse ai khoi kagum se taibang pan da khoi leiri adu khoi taibang pan gi nate maram de khoi Christ gi na taibang pan da leibi khra ba ngak tane adu ga hai ba du gi ma pa na kra Jesus Christ na kana gum na gi tung ining lam ba de mahak masana masabu yasasana adu mahak ki cross position ai khoi cross ai khoi isa ne sawi yasada ba sina taibang pan bum na chatning ak matam da chattaba adu gi punsi hingba mathau tai ameng to be khoi cross do khoi puja ga karma matam da ai thas da marup sing na chattum chalak ta matam da makhoi ki karem na basing ai khoi Esor khang bi manung sing na chatna ba matugum chalak ta matam da makhoi chei bangang ma phuba adu gi cross taibang pan ba adu kerle ka hingme matam da taibang pan ba gi matung in ba aning ba da hingak ta matam da ai khoi na phang ba awan ang khoi ma sing da ai khoi na puja ga ba cross ne adu na khana thada bi na sing ai khoi ba taibang pan na sidagi sargi da mo da ko bi ba mi sing ai khoi gi punsi prabhu gi ne Christ gi ne Esorgi atuna pona amu khana hai ba na verse 17 marmadano ina masi hairi amasung ibungo da saki pi Mari atopa jat sing na mahuri arem wakal gi matung ina chat pagumna nakhoi na amu chat kana taibang pan badagi Christian amagi thamoi bu hu gu pot kari ma tale maramdi amot pa seng da ba taibang pa dagi Asengba Christ gi ina kan dikram aduga taibang loi banai ba taibang pan ba signa tana loi banai da ba sarga gi nagarki narga da khoi hen bikram pranthos Pai Sor kau tembang dia Prabhu tembang pan lebi maram na ki ya thanga se tembang pan ko machatna bahai ra poi batargis kari ki matam da ai khoina tembang pan machaki matam sing le ko pap sing sikida mat ke ko pi Prabhu lagu pun si sidagi di na ki pangal da Prabhu na ka pinye bi ya thanga sing matumina Tembang pan ko machatna bayam da ke mateng pang bi ki wakal losing gyan pangal khuding ma
ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯗ ꯇꯧꯖꯕꯗ ꯅꯍꯥꯛꯀꯤ ꯍꯥꯏꯕꯗ ꯏꯟꯖꯕꯗ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯇꯣꯉꯥꯟꯅ ꯍꯤꯡꯖꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕ ꯃꯤꯁꯤꯡ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯀꯟꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯀꯧꯖꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯥꯖꯕꯗꯕ ꯃꯤꯁꯤꯡ ꯌꯥꯎꯔꯕꯗꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯅꯍꯥꯛꯀꯤ ꯋꯥꯏꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯕꯅꯤ ꯑꯥꯃꯦꯟ